Masi Magata was in the Equine Ufang say how to Gandhi Su said the joint okay. Mahak said Kyopista Laktuna, Mahaki boss at Mato Karamasi keep no having in Matanga investigation total like Madigadi Mahaki Kaligaman Hare Makoyu boss say Chenaida, Nasing around the Lapunati, Mamang Tatusu, Amutan de la Crabani, Aduka Mahak, Hotel Morista, Aing Lake Kivani, Karidobola, Livano Hypertimati, Akusukang the Hydron Hare. Movie Sigim Marathana, my under Karigo, Wapum, Tamzari Madadi. Tamna Pupitagi Agi now Amagi explanation channel Mahangle. Mumming na Kaifa Entertainment Hanakawi. Mayamna channel Sibuchang Biduna Mahapasu support of you. Ano channel Mayamna support of you. Mayamna Mahaki channel Chambiduna Sector 36 Hareba movie Sisu Ming Tabio. Amasung Makatanasu support of you. Thagatchari. Maduragi Somla Kandana. Makoy boss Najib Ponado. Jivangi me mana Mahana Huran and Kibani. Madidi Jivangi me do the gay, Adoba me and Huran Kibitagi. Ponadu Mangon the Yaudri Hydra Mahana Jivan Tabamatamda Jivan Yamas Hockey. Karigumba Fonado Makoina Fungivataragadi Hypiti. Gandina Fungivataragadi Makoina Taicharu Haduna. Jivana Mahaki Mamala Baduda Yamas Hockey. Nasila Kubu Sindura Lali have seen our Kang the Brad no Mahayamas Hockey. Somla Kandana Nasirgi Mahaki devising a do Hypiti. Manas in a gadget sing a do check to the young Hadun Hangomatamda. Loina corrupted when he had an hurry. Bike told me to Matan the Karikang had an Hangomatamda. Bike to so assembled to a bike in Hadun Hare. Somla Kandana, Mamana Baduna Jivanda, Sanjay Haduna Kowi. Karikadamuta Sanjay Haduna Koribano have seen Mayamna Kona Kamirakane. Mamana Badusu Hekara Mawai, Maramaduna, phone to switch on Hector Poga a Maduki location to no one Haraki Hadun Hare. Somla Kandana Jivangi phone to the dead Haduna, phone Amanlai. Phone to Pakalumatam the Gandhi the Orandre. Autoponupa Moduna Lermi, Autoponupa have a say. Mama took the train the Sikiba Makogi, ex post Oramba, Rajib Menadu Duna Lermi. Mama took him at the train adu bomb blast of Matamadura, Mahaki Mung Manungsu Yawani, Mahaki Mung Manunati, India the Kuchi intended a Himbagi Punsi, Palm the Haduna Makoi Waris and Duna Lermi. Madura Ayaga the Kasutorway. I know in a fan of a Sinki Haduna, Mahana Mahaki Mung Manundu, Patana Hike. Madigi Boma to Pokara Pomatamda. Mahagamasung Mahaki Mung Manung Yauna, Luina Siki Adabo, Rajimen Katahin Obani. Bomb blasted to the Mahaki Machana P. Magamachano Pamagaluna, Mahaki Nupi to Su Sikibanina Mahak Soman Kiduna, Revenge Sloan of Vedamata, planting Siyat Kibani. Rajimen and Su, India the love with the Japanina Maso, Thailand the Loli. No with the Gandhi Emasung Mahaki family to Thailand the Lapu Mon, Urban the Mahana Planama Yatki. Mahana the P. Mada Gandhi Machana Padabo Pardon of Pudula Haduna. Mahana Gandhi Machana Pagi photos in PK Amasung Pashanu Sasu PK. Hospital Duda Numit Aduda, Jiban Puduna Zakriban the P today, Mahana Nelaktuna Turkiban the P the Waduna Leremi. Aduga accident Aduda Jiban Sikide, accident Aduda Atopa Angang Mahapteladuna, Atopa Angang do Masakangan Danaba, Maitaki Amasung, Jiban Mapama Dudagi Habidi Mama Padagi Haidutuna Mahana, Bikari supplied over me Malasinaki, Menan Gandhi Machana Jiban Bo, Taptana Olo Hadan Hare. Porti Ot Kadamni Adu, Hot Padia, the Shin Badia, the Hadun Hare, Mapu Kibaya Baki and Gadamni Hadun Hare. Asumto Duna, Vicari supplied to river missing Aduna, Angang Sing Adu Tata Tatana, torture Tawi, Madura Jivan Suyaribani, Aduga Mahakso, Kiman Kiduna, Mapan Tukshin Papawi Yawi, Jivanbu Makoy Thailand Aduda, Vicani Hanke, Amasung, Mapo, Kajitang Power Pijaki, nobody Vicari supplied to river missing Aduna, Angang Yukusado Katapamatamadura. Jiban Su Yamla Pakaki, Mahayama Kiki, Mahaki Taranyo Paduda, Tanjadra Mapamadra Men and Amasung Mahaki missing Latuna, Vicari supplied to missing at the Haki Amasung, Men and Jiban Bumapamadagi, Portuna Yona Bugitamata, same Saki, Mahana Toriba Planasi, Mahaki the Masamasu Trabanina, Gandhi Masa Dubo, Mahana Mahaki the Magdalaman Commander Bidamata Mahana Hona Kibani, Ahan Bedidi, Jiban Su, Kalam Tagalwino Habayakide, Madudagidi. Men and Mahapu no Sibas Haraduna Nanginamin Kariko we had Hangi. Angang the Mamma took the torture to Kibamayam Sangaduna, Maki Brain Sichaki, Mark Shock Amusat Kivani, Maki Mumanung the Kanakana Labino Habisisu Mahaka Kreduga, Masamaki Maminga Sisu Kaukre, Madurigi men and Mahaki Mamingasi, Mahaki Machanapa, Sanjigi Maminga to Tonki, Amasung Asidagidi, Nangasi Agi Chanapani Haduna Mahana, Jibanbu Brain was Todana Angang Muringadi, Chown of Power Yolaki. Asum Jiban Chopum Matamada, Mapagi, Tabin Kanka, the so Mahan Mating Pangseli, Masu gangster Mark Yarduna, me Cameron Suhali, Naha, winning Matamdagi Mahakso, me Harpasi Haling the Boraki,
ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ ꯅꯣꯡꯃꯗꯤ ꯖꯤꯕꯟꯁꯨ ꯃꯌꯨꯝꯗ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯃꯦꯅꯟꯒꯤ ꯀꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕꯗꯤ ꯃꯦꯅꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯦꯅꯟꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯅꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯕꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯆꯤꯊꯣꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯗꯤ ꯀꯥꯞꯊꯣꯛꯈꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯖꯤꯕꯟꯅ ꯃꯦꯅꯟꯗ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯃꯦꯅꯟꯁꯨ ꯌꯥꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯑꯩꯗꯤ ꯉꯁꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕꯗꯒꯤ ꯑꯩ ꯑꯁꯤ ꯍꯤꯡꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯏꯁꯥ ꯏꯊꯟꯗ ꯁꯨꯁꯥꯏꯗ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯦꯅꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯤꯕꯟꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯑꯃ ꯐꯥꯎꯈꯤ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯗ ꯌꯧꯍꯜꯂꯛꯈꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯖꯤꯕꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯀꯅꯥꯅꯣ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤꯗꯤ ꯃꯦꯅꯟꯁꯨ ꯌꯥꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯒꯥꯟꯙꯤ ꯀꯧꯏ ꯃꯍꯥꯛ ꯁꯦꯠꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯐꯥꯗꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯈꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯂꯛꯈꯤꯕꯁꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯦꯡꯅꯕꯁꯤ ꯅꯪꯒꯤ ꯅꯄꯥ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥꯅ ꯃꯄꯥ ꯑꯁꯤ ꯍꯥꯠꯂꯩꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯍꯥꯏꯔꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯤꯕꯟꯁꯨ ꯍꯥꯏꯐꯦꯠꯇ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯤꯕꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯀꯔꯤꯅꯣꯗ ꯕꯕꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯕु ꯅꯪꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯈꯤꯕꯅꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯗꯨꯗꯒꯤ ꯅꯪꯅ ꯆꯤꯡꯈꯠꯄꯤꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯜꯂꯨꯕꯗ ꯇꯨꯖꯨꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛꯁꯨ ꯈꯪꯗꯦ ꯃꯁꯛꯁꯨ ꯀꯥꯎꯈ꯭ꯔꯦ ꯃꯍꯥꯛꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕꯗꯨꯕꯨ ꯍꯥꯠꯂꯕꯅꯤꯅ ꯑꯩꯁꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯁꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯦꯅꯟꯗ ꯍꯥꯏꯈꯤ ꯃꯦꯅꯟꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯔꯕꯗꯒꯤ ꯁꯤꯟꯖꯔꯛꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯦꯅꯟ ꯑꯃꯁꯨꯡ ꯖꯤꯕꯟ ꯋꯥꯔꯤ ꯁꯥꯅꯩ ꯃꯗꯨ ꯃꯦꯅꯟ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨꯗ ꯅꯪ ꯀꯔꯝꯅ ꯍꯤꯡꯂꯤ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯤꯕꯟꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯅ ꯂꯣꯏꯔꯦ ꯅꯨꯡꯁꯤꯕꯒꯤ ꯏꯊꯠ ꯏꯄꯣꯝ ꯑꯃ ꯍꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯆꯠꯂꯤꯕ ꯑꯗꯣ ꯅꯪ ꯔꯤꯚꯦꯟꯁ ꯇꯧꯕ ꯆꯠꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯕꯣꯁ ꯅꯖꯤꯔꯁꯨ ꯍꯥꯠꯇꯣꯛꯂꯕꯅꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁ꯭ꯀ꯭ꯋꯥꯗꯇ ꯆꯪꯂꯛꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯥꯟꯙꯤꯒꯤ ꯃꯌꯨꯝꯗ ꯑꯖय ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯒꯥꯟꯙꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯃꯈꯣꯏꯁꯨ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯖयꯅ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯟꯙꯤꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯒꯥꯟꯙꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯀꯂꯤꯛꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯖꯤꯔꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯅ ꯍꯪꯉꯤ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯂꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯤꯕꯟꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯗ ꯃꯦꯁꯦꯖ ꯊꯥꯈꯤ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯁꯦꯝ ꯁꯥꯈꯤ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯔꯕꯅꯤꯅ ꯅꯖꯤꯔꯒꯤ ꯐꯣꯟ ꯑꯗꯨꯗ ꯒꯥꯟꯙꯤꯅ ꯐꯣꯟ ꯇꯧꯏ ꯐꯣꯟ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯃꯅ ꯄꯥꯏꯈꯠꯂꯛꯏ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯐꯣꯟ ꯑꯁꯤ ꯅꯖꯤꯔꯅ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯂꯤꯕ ꯐꯣꯟ ꯑꯁꯤ ꯄꯤꯅꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯅ ꯍꯨꯔꯥꯟꯈ꯭ꯔꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨꯒꯤ ꯑꯩ ꯂꯨꯄꯥ 50,000 ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯈꯤ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯒꯥꯟꯙꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯅꯕ ꯑꯁꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯦꯠꯂꯤꯕ ꯇꯥꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯣꯀꯦꯁꯟ ꯑꯃ ꯄꯤꯅꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯑꯖय ꯊꯣꯛꯂꯛꯏ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯑꯖय ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯥꯏꯕꯗꯤ ꯖꯤꯕꯟꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯏ ꯑꯃꯁꯨꯡ ꯕꯥꯏꯛ ꯇꯣꯡꯂꯗꯨꯅ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯆꯠꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯍꯦꯀꯔ ꯑꯣꯏꯔꯤꯕꯅꯤꯅ ꯅꯖꯤꯔꯒꯤ ꯅꯝꯕꯔꯁꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯂꯨꯄꯥ 50,000 ꯄꯤꯒꯦ ꯍꯥꯏꯅꯕꯗꯣ ꯐꯣꯟ ꯑꯗꯨ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯗꯨꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 1,00,000 ꯄꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 50,000 ꯄꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ 1,00,000 ꯄꯤꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯣꯟꯅꯤ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯑꯗꯨ ꯒꯥꯟꯙꯤꯅ ꯐꯪꯈꯤ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯍꯨꯔꯥꯟꯕꯗꯨꯅꯁꯨ ꯐꯔꯦ ꯅꯪꯅꯕꯨ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯐꯣꯟ ꯑꯗꯨ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯤꯕꯟꯁꯨ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯐꯔꯦ ꯃꯈꯣꯏꯒ ꯎꯅꯁꯦ ꯍꯥꯏꯈꯤꯕꯗꯨꯅ ꯒꯥꯟꯙꯤ ꯃꯥꯔꯠꯇ ꯎꯅꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯅꯦꯍꯔꯨ ꯃꯥꯔꯠꯇ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ
Huramuduna Jivan the phone Chinabadu Yake. Gandhi collection Aduna, Najir phone ado trek the Levini Maramaduna. Makoina set about Makoina Unaga the Bajaga to the Natabida Atopa Zagar to cry in a Pautami. Maramaduna phone as a Kanana Hurali will have seen Makoina Tigala Putagi. Huran Badugi saying one number to the phone Toduna. Nanga Kagitamutuno Atopa Mita Sali beside Hangomatamda. Neruna phone Tolami, Aduga no one the phone Sipigano. Mamona people target little Palama Pigani Hadun Harry. Mamono in a pig Hadun Harry. Madura Cantina. Madunang Togono, Mahasi Miharpani, Karigumana Makamana Telupatargadi, Mahana Soyana Muhapirani, Pona to Mahana Hato Laga, me Dugi Fona to Mahana Parisi Hadunare, Mana Koigi, officially Halibutu Haduna, Mahana Harapatagi, Uram but Suki Duna, Karito Dribno Hadunare, Tanjadu the Jivan Fontore, Jivan Fontropo Tanjado, Mapamadu Makoshuini option Patanjado, Oibanina, Mahana Font Vakatri Karigino Haduna, Makoju Chignaki, Madagidi. Wafum Kudimagasi Luina Kalaba Mali Haduna, Jivanamusum Haki Mamana Baduguina, Makushu Huram Badubutanare, Huram Badubu, Kalai Sangani Haduna, Mahan Hapumatamuda, Gandina Huram Baduda, Mananapo Hotel Adruchang Hadra, Masu Hotel Adruchanke, Hotel Adru Unasi Haduna, Gandina Hakivani, Madini Mapam Gandhi Amasung Jesu Sanchale, CCTV camera monitor to Haduna Gandina Hapumatamda, Mahakimido, CCTV camera to Hektoki, Adubo. Jiban Gimi Duna, Hekar, Duba, Muk Hektoki, Maramadra, Makoi, Karim to Funkide. Asum Masum Makoina, Pona Tidun La Pomatamda, Aje Masung, Ram Badu Tenaki, Mato Sumna, Pona do Ajena Lauke, Amasung, Ram Badu Mapamadru Lemba, Kamada Inchalamduna, Masum Mapamadri Tole, Mahana Sumasum Pona do Padin Tolopomatamudra, Mapamaduda, Jiban Famdra Leremi, Jiban Ubamatamda, Masu, Mong Hadana, Jiban and the Mapamasika Ribbon Hadangi, Madura Jibana. Phone lower living in Hadun Harry, Curry phone Haduna Hapumatamda, Masari Jola Neruni Harry Ban the past, Jiban Udun Lady Havasi, Mana Kambangam Ki, Haviti, Najibu Halibu Misagasi, Kanano Havsi, Mana Kambangam Ki, Madigi Makoe and Isu Mapamadura Punare, Hotel Dugi, Solo Madura Makoe and Punabaya Punare, Ahamati, Ajena Lakcherami, Adubo, Jiban the Mahapu, Taptana Pudaraduna, teacher of the Hali, Tanjadra Mapamadura, Gandhi Sulapuni Adubo. Ajina Gandhi Bukobo Matandri Tava Fanjakita Banina, Mamma Maduda, the Mokshiba with Oiki. Asum Todana, phone do, Jivan the Padin Tole, Jiban Su Pon to Padin Tolopotanjaduda, Somakandari, Gandhi Su, Mahakimi, Aje Amasung, Ramba the Tidun Lali Banina, Asumasum Queen, Yapomatamda, Kanaguma Pomasida Lali has a Kambangam Naduna Mahaso, me the Huli Duna, Lali Bani Haduna, Somasum Lai, Asumasum Lapomatamaduda, Hotel Aduda, Nightclub Amalabani, Nightclub Aduda. Jivan Mapamadura Srini Tipu Koroduna, Mapamadura de la Pasake, Tanjadura Gandhi Sulai, Nandi Mapamasakadori Hadunangi, Some Queram Benita Haduna Jivan Mapal Hajali, Madi Faria do Targadi Sakroya Haduna, Mapana Jivan Mapamadu Tamamduna Lake, Madri Jivida Mapamasai Pukori Bakarino Haduna, Mahana Jivan Hapomatamda, Ishay Chanavagini Haduna, Matang Sade Shem Sake. Madi Huramado, Polotuna Introcrescent of Hopomatamada. Nano Hurali before I say Massino Pasiki Haduna, Makoi Boss at the Poto Ole, Masinati Haduna Hare, Alutargadi Kanadi Hurali no Haduna Hapomatamda, Manati Topon Palm at the Hurali Haduna Hare, Alutargadi Masani singing Brahadun Hambomatam, Nishing Haduna Komai, Pon Hurali Bazaga, the CCTV camera, Yang Haduna Hambomatamda, Camera Litabazaga, the Queen of Hurali Haduna Komai, Madigi phone do the Kayo have the Kangura, Madigi phone do how to die quick official and Nishirabani, Sing Chenokomo Haduna Hare, Wahiluta Matamda. I quit the phone of Ramakotani, Pona Duman the Karia we have seen on the check of the Hadunare. Madigi Mangwana Wais and Apachi, Yar, Upale, Canada, Caladuna, Gandina Mahabat Hadokro Hadunare. Asum Todana, Somakana, Jivan Gimana Baduna, Makoi Boss to give phone a door, clean Toke, Haviti, Loina Katatke, Amasung Pon Dulang Toke. Madigi Sunil ne, Gandhi ne, Kalyane Makoi Hungarito La Pomatamda, Igi Kutagi, Asuna Nantoki, Anirak Shurabani, Mahana, I quit your officer and Ibuhalibani, Aduga. Masi come I told you Giana Matatre. Nazibu Halibasi, I get Marie Sodan and Lerangani. Madu Targadi Atopa Naziri casing young Sira Hadra Pomatamda. Masi case as a Naziri Ate case Kamari Lenaroy. I quite a hunger Marie Sodan and Lenagani Hadunare. Madikalianare, Mamantaki, a gentleman Sodan defense of Volapurangani Hadunare. Masigi case as a quick Sodan and Marie Lenarani Hadunare. Madigi Gandinasum Kalabamatunda. Masigi told the Toto Singasi. Jivanasi a quid a hekla pataki tola patoloni. Mamatati Mahana, Moscow gang aduna Mahapo, Soy in Tirakani Amazon. Mahamadri Irela Tadoro have a saying on the high Kevani Maramaduna. Moscow gang Singadugi, Matanda, Kupna Tidabaya, had a Maquena Kanaki.
ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯒꯥꯟꯙꯤꯒꯤ ꯀꯂꯤꯛ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯇ ꯑꯗꯣꯝꯅ ꯍꯥꯏ ꯑꯦꯂꯥꯔꯠꯇ ꯊꯝꯃꯨ ꯍꯥꯏꯈꯤꯕ ꯑꯕꯗꯨꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯄꯣꯔꯠꯇ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯛ ꯑꯣꯜꯂꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯦꯁꯤꯌꯦꯜ ꯔꯦꯀꯣꯒꯅꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯕꯗꯨꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯔꯕꯔꯗ ꯃꯍꯥꯛꯄꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯟꯐꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯤꯕꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯔꯕꯔꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯂꯥꯛꯀꯅꯤ ꯃꯈꯣꯏ ꯄꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯏ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯔꯕꯔꯗ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦ ꯁꯤꯞ ꯂꯥꯛꯈꯤꯕꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯖꯤꯕꯤꯇꯥ ꯆꯪꯉꯛꯇꯨꯅ ꯕꯕꯥꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯋꯦꯇꯤꯡꯗ ꯑꯗꯨꯝ ꯂꯩꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯐꯣꯟ ꯑꯁꯤ ꯕꯕꯥꯒꯤ ꯐꯣꯟꯅꯤ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯕꯨꯡꯗ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯀꯔꯤ ꯂꯩꯔꯦ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯔꯕꯔꯗ ꯅꯪꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯕꯗꯨꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯔꯦ ꯅꯪ ꯄꯥꯈꯠꯀꯅꯨ ꯑꯩ ꯌꯥꯅꯕ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯪꯁꯨ ꯈꯔ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯨꯔꯥꯟꯕꯗ ꯁꯣ ꯁꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯕꯗꯨꯜ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯔꯝꯗꯤ ꯑꯕꯗꯨꯜꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯁꯤ ꯃꯦꯅꯟꯁꯨ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯕꯗꯨꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯒꯥꯟꯙꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯨ ꯎꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯃꯦꯅꯟ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯅ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯖꯤꯕꯟꯅ ꯁ꯭ꯔꯤꯅꯤꯙꯤꯕꯨ ꯃꯐꯝ ꯑꯃꯗ ꯀꯣꯏ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯀꯅꯥꯝꯇ ꯁꯥꯟꯅꯕ ꯂꯥꯛꯇ꯭ꯔꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃꯗ ꯃꯍꯥꯛꯄꯨ ꯍꯣꯁꯇꯦꯁ ꯑꯣꯏꯗꯨꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯏ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯂꯤꯕꯁꯤ ꯁꯨꯅꯤꯜꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯇꯧꯔꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯍꯤꯡꯅ ꯊꯥꯗꯣꯛꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯍꯥꯔꯕꯔꯗ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯅ ꯃꯤꯅꯤꯠ 5 ꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗ ꯍꯥꯔꯕꯔꯗ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕꯤꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯃꯁꯤꯗ ꯍꯥꯔꯕꯔꯗ ꯐꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯃꯤꯡ ꯑꯁꯤꯗꯤ ꯖꯤꯕꯟꯅꯁꯨ ꯍꯥꯏꯔꯛꯇꯦ ꯑꯃꯁꯨꯡ ꯀꯅꯥꯝꯇꯅꯁꯨ ꯈꯪꯗꯦ ꯃꯗꯨꯒꯤꯗꯤ ꯁꯨꯅꯤꯜꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯗꯨꯒꯤꯗꯤ ꯍꯥꯔꯕꯔꯗ ꯐꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯒꯥꯟꯙꯤꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯈꯟꯒꯅꯨ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯅ ꯈꯜꯂꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯔꯕꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯍꯤꯡꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤ ꯒꯦꯔꯦꯟꯇꯤ ꯂꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯄꯨ ꯑꯩꯅꯁꯨ ꯅꯨꯡꯁꯤꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯥꯔꯕꯔꯗ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯤꯁꯤ ꯊꯥꯗꯣꯔꯛꯄꯒꯤ ꯒꯦꯔꯦꯟꯇꯤꯁꯨ ꯂꯩꯇꯦ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯤꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯈꯪꯉꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯥꯔꯕꯔꯗ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯀꯨꯏꯊꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯃꯄꯥ ꯑꯁꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯖꯤꯕꯤꯇꯥꯒꯤ ꯃꯉꯛꯇ ꯕꯣꯇꯜ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯞ ꯂꯦꯜꯂꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯅꯤꯜ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯅꯤꯜꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯍꯥꯔꯕꯔꯗ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤ ꯈꯜꯂꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯄꯥꯝꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯜꯌꯥꯟꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯐꯣꯟ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯔꯕꯔꯗ ꯐꯥꯔꯤꯕ ꯑꯕꯗꯨꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯗꯨꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯄꯗꯒꯤꯗꯤ ꯖꯤꯕꯟꯅ ꯖꯤꯕꯤꯇꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯖꯤꯕꯟꯅꯗꯤ ꯖꯤꯕꯤꯇꯥꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯒꯤ ꯏꯄꯥꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤꯅ ꯑꯩꯁꯨ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯤꯕꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯤꯕꯤꯇꯥꯗꯤ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯆꯈꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯨꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯖꯤꯕꯤꯇꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯈꯪꯂꯒꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯤꯡ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅꯤꯙꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯔꯤꯛꯁ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯤꯕꯤꯇꯥꯒꯤ ꯃꯉꯛ ꯑꯗꯨꯗ ꯀꯟꯅ ꯂꯦꯟꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯖꯤꯕꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯏ ꯑꯣꯔꯣ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯊꯥꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔꯁꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯅꯝꯕꯔꯗꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯔꯤꯕ ꯑꯃꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯈꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯁ꯭ꯔꯤꯅꯤꯙꯤ ꯊꯤꯕ ꯂꯩ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯏꯊꯣꯛꯇꯨꯅ ꯁ꯭ꯔꯤꯅꯤꯙꯤꯕꯨ ꯀꯣꯏꯊꯤ ꯊꯤ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯊꯤꯔꯛꯄꯗꯒꯤꯗꯤ ꯀꯜꯌꯥꯟꯅ ꯁ꯭ꯔꯤꯅꯤꯙꯤ ꯊꯦꯡꯅꯈꯤ ꯁ꯭ꯔꯤꯅꯤꯙꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ ꯐꯥꯎꯕꯗꯤ ꯁꯤꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯜꯌꯥꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯀꯥ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯍꯜꯂꯤꯕꯁꯤ ꯖꯤꯕꯟꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯜꯌꯥꯟꯅ
Kainuni Bima Namu Jibanda Kanam to the Highway Hadno was a Kivada Hadun Hare, Karigumana Masi Wapamasi and Gon Hadu Labanina, Nang Hingba Yaro Haduna, Jibana Harpaluram the bus Srini Dido, Mahana Machinda do Menchaladuna, Srini Dibu Mapamaduma to the hard key, Asum Todra Mahasu, Kaisu Kankshan the Basaduna, Srini Dishiri Haduna Mahak, Srini Digi Asiva Changado, Pamladuna Mapamadu Tole. Doesn't have the Kalyan Amazon Raji Benanasi, Momatakimatam, the Yamna Lunatina Kivani. Raji Benanasi, Hingambagimata, the Kalyan to Raji Benan Unabalaki, Raji Benan Mahapu contact of Kivani. Madigi, Kalyan among Harlivasi, train to the Nangi family, young boy Taragadi Amazon, Nang Yong when he come with Taragadi, Aquin, a tick or Mutabani. Ajumapomasida, Pumatamasida, Aquina, Seta Nangasi secret Amazon, terrorism Shulu secret in the Tamlabani. Madigi Menana Ilaman Kunguni Hadun Hare, Madutagi, Kalyana, Kaligumanana, I account the Pasha thoroughly by Makai Nangi Mating Pangali Amasung, Kanam to the Hydro Haduna, Mahana Tazapi PK. Mamataki Matamda, Moscow the Tavagi Plan, Siso, Kalyana Tokivani, Maramaduna, Moscow the Gandhi Butharaduna, Mapamaduda, Maki, Machanapa, Jibanbo, Radio in a video with the high key. Jibanasi Hingli have a say, Kalyan the Kangi Adu Hoji Pavaman, Hydoctona Lerapani, Mato Wasuna planning a say, Mapamadudagi. Jiban Amasung Gandhi si Mato Kuram Tina Hangani Amasung, Gandhi Jibanbu, India, the Magi Machani Kaladuna, Porona Bitamata plants in Kivani Amasung, Abdul Haiba, Faisal Gigan Kupu, so Makoina, Sin Kiva playing Altani, Madam the protest story busing at today, Sumna the game, Moscow missing a Tobani at the bow, Indian Makoni option in the Tori Basidi, Manunda, Masugumba, Arun Baplan, Malayan Bagin have a sea Quena Kangmangami. Mari the Makoi boss, Najina, Somasum Chichen Badagi, Menanasi Hingli Havagi Pow, si Punky. Mato soon Mahana Wapam Singasi, Kalyandalo in a Tamani. Mount Hojipawa, Sisindabas Hatuna. Tabakam Satari, Hojipawa, Maramadra Masi, Wapamasi, Gandhi Tamganiaduga, Wa, Rubum Gandhi Tamgani Haydon Hare. Masi Wapamasi, Gandhi the Hargaduga, evidence Camerum, and a phone copy of the Prolivasiso, Gandhi the Sinaragi Haydon Hare. Makoi was the Higu Wapam Lutaba Matamda, Jivan Gimatansi show, Luna Kanam Batari Haduna. Pao si Kalyana Jivan the Tamladuna. Makoi boss Najir Bohana Vidamata plants in Kivani Asum Toduna, Bike Tonaduna, Jivana, Makoi boss Najir Bohat K. Aduga Makoi boss Najirgi Siba Hambala Punamiladuda, Maki Yarfonda Takiba Wari Singadu, Habiti, Gandhi Masum Marketing Wari Sanaba Singadu, Mahana Luna Takiba City Somlakanda, Kalyana Phone Toroduna, Mongodruna Tan Kivani. Amasum Jivana, Sri Dibukara Tamami Havasi, Mana, Mrs. Taki, Maramadra Masu, Direct Changladuna. Srini Dibu Mapamadumata Haladana Putora Kivani. Sunilsu, Yamna Cupke, Mazanapi, Sidru Lembi Mong under the Maha Wakalian Manoa Kide. I use on a people hard by Misakado, I could mona hot penny hydrum hon high K. So like the Gandhi Sumathayan Saki. Makarita would have see Kalubada, Mamdun Leremi. Masini Masamakitin, the Fatabami Yom Taragadi, Panayamna Apabato, Nabahona Bataragaso, Kana Bukarinteliti Habitani. Madigdi Jivansu, Menamusum Mark amazing ado Taturoli Haduna, Yam Haroduna, celebrate Totuna Lermi. Mokosuma Pomadura Jawa Shakhtuna, Yam Harobo Totuna Lermi. Madigdi, Mapaga Masaga Tinerabin Haduna, Jivansu Haro begin on Kalikide. You can come up the Mahana Tang Maputorotuna, Abdurbu Mahana Tang Tiladun Hali, Matodu Pumatamda, Mafumatur Lerbi missing a today, Nakuna Kamtenki, Karigino Haduna Mapa, Menan Hamumata Maduda Mahan Harry. Mahagasi Habidi Abdul Harba Misi, Gandhina Cochin and Lerabani Maramaduna, Karigumba Gandhina Mahak, Tenakipa Paki Patarabadi, Nangi Huli Duna Sweder Lakani, Maramaduna Nangun the Kudung Tiba Lakana Vidamta in a Mahapato living in Hadun Hare. Pumamasi in a Lena Panabasilagi Hadun Hare, Asum Toduna, Asiba Changa to Mapamadure Putoko Haduna Mahaki missing other Hare. Jibangimato Urbumatamda, Menandi Nakpana Kamting by the way K. Madigi Sinnamatana Queen of Wafan Livasi, Huran Baduna, Hotel Amada Brian Chadun letting it and Chadra Mapamaduda, Jivan Gimamana Badulai, Jivan Gimamana of the Ubamata Maduda, Mahana Gandhi the phone Totuna. I know phone Huralak Pamisagado, I give mother letter lady hadn't Harry. Mahasi Kamatuxi hadn't Harapamata Maduda, Gandhina, Mahaki Manning Queen Ilo, Mahapukutantano hadn't Harry. Asum Todra Mahaso, Brian Charam Badagi, Upay Traduna Mahaso, Gandhina Harapatugi Matung ina. Nupa the book with Antana Hore. Nupa the Sumi and the Chinbajaga Mutalay, Mahana Mapamadura Lalibasi, Kanaguma Misakamago, Nagari Haduna Lalibani, Mapamaduda, Gandhi Yamasum Mahaki Madaso Huran Baduna Kaorduna, Nupa the Gikungu Leaduna Tumina Kupsins and Dura Lerami. Nupa the Gilepamado Kangwadagi, Gandhi Yamasum Mahaki Mado, Nupa the Leriva Kadr Changai Amasum,
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯀꯥꯏꯗꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯥꯔꯗ ꯗꯤस्क ꯑꯃꯗꯒꯤ ꯐꯥꯏꯜ ꯈꯔ ꯀꯣꯄꯤ ꯇꯧꯗꯨꯅ ꯂꯥꯛꯏ ꯐꯥꯏꯜ ꯑꯗꯨ ꯃꯈꯣꯏꯅ ꯊꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯕꯗꯨꯜꯒꯤ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤ ꯑꯕꯗꯨꯜꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯥꯔꯕꯔꯗ ꯐꯥꯔꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ CCTVꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯅꯟ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯤꯡꯗꯨꯅ ꯍꯥꯔꯕꯔ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯦꯅꯟ ꯑꯁꯤ ꯅꯍꯥꯟꯈꯩ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯒ ꯍꯟꯗꯛꯇ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯤꯕ ꯑꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯣꯟꯅ ꯊꯝꯂꯝꯂꯤꯕ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯎꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯈꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯒꯥꯟꯙꯤꯗ ꯂꯣꯏꯅ ꯇꯝꯃꯤ ꯒꯥꯟꯙꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯎꯅꯕ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯃꯣꯏ ꯃꯦꯅꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛꯂꯗꯨꯅ ꯁꯤꯚꯤꯜ ꯁꯦꯠꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯅꯥ ꯎꯅꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯒꯥꯟꯙꯤꯒꯤ ꯅꯨꯄꯤꯅ ꯐꯣꯟ ꯂꯥꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯖꯤꯕꯟꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯄꯥꯏꯗꯦ ꯃꯍꯥꯛ ꯀꯗꯥꯏ ꯆꯠꯊꯣꯛꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎ ꯑꯗꯨ ꯒꯥꯟꯙꯤꯗ ꯇꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯈꯠꯇꯨꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯕꯗꯨꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯥꯏꯐ ꯑꯁꯤ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯖꯤꯕꯟꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯖꯤꯕꯟ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯖꯤꯕꯟꯗ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯖꯤꯕꯟ ꯂꯥꯛꯏ ꯖꯤꯕꯟꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯡꯉꯛꯉꯩ ꯖꯤꯕꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯅꯪ ꯀꯗꯥꯏ ꯂꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯏꯃꯥꯟꯅꯕ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯖꯤꯕꯟꯅ ꯈꯨꯝꯃꯤ ꯐꯔꯦ ꯐꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯖꯤꯕꯟꯗ ꯍꯥꯏꯖꯤꯜꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯖꯥꯟ ꯂꯥꯎꯔꯛꯄꯗꯨ ꯖꯤꯕꯟꯁꯨ ꯇꯥꯏ ꯑꯃꯁꯨꯡ ꯒꯥꯟꯙꯤꯁꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯝꯃꯤ ꯖꯤꯕꯟꯅ ꯃꯄꯥꯒꯤ ꯐꯣꯟꯗꯒꯤ ꯑꯖꯥꯟ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯕꯟꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯟꯙꯤꯒꯤ ꯇꯤꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯐꯥꯕ ꯆꯪꯉꯤ ꯒꯥꯟꯙꯤꯅ ꯃꯈꯣꯏ ꯐꯥꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯃꯗꯨꯒꯤꯗꯤ ꯖꯤꯕꯟꯅ ꯒꯥꯟꯙꯤꯒꯤ ꯇꯤꯝ ꯑꯗꯨꯒ ꯑꯆꯨꯝ ꯐꯨꯅꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯤꯕꯟꯒꯤ ꯃꯈꯠꯆꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯟꯅꯗꯤ ꯕꯕꯥ ꯀꯧꯔꯝꯕꯗꯒꯤ ꯒꯥꯟꯙꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯖꯤꯕꯟꯗ ꯀꯜꯌꯥꯟꯅ ꯃꯉꯣꯟꯗ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯖꯤꯕꯟꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯆꯤꯟꯅꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯒꯥꯟꯙꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯥꯟꯙꯤꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯏꯟꯇ꯭ꯔꯣꯒꯦꯁꯟꯕꯨ ꯑꯗꯨꯒꯨꯝꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯐꯨꯕ ꯍꯧꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨ ꯐꯨꯒꯠꯂꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯅꯉꯣꯟꯗ ꯄ꯭ꯔꯨꯞ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕꯅꯤ ꯑꯍꯥꯟꯕꯗ ꯅꯖꯤꯔꯃꯨꯛ ꯍꯥꯠꯂꯦ ꯃꯊꯪꯗ ꯑꯖꯦ ꯍꯥꯠꯂꯦ ꯃꯊꯪꯗ ꯁ꯭ꯔꯤꯅꯤꯙꯤꯕꯨ ꯅꯪꯅ ꯀꯤꯗꯅꯦꯞ ꯇꯧ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯗꯅꯦꯞ ꯇꯧꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯀꯟꯒꯅꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯃꯄꯥꯗ ꯒꯦꯝ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯂꯥꯟ ꯎꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤ ꯒꯥꯟꯙꯤꯅ ꯏꯆꯝ ꯆꯝꯖꯕ ꯁ꯭ꯔꯤꯅꯤꯙꯤ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯔꯤꯅꯤꯙꯤꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯅꯥ ꯍꯥꯠꯂꯤꯕꯅꯣ ꯈꯪꯗꯦ ꯁ꯭ꯔꯤꯅꯤꯙꯤꯗꯤ ꯑꯩꯅ ꯁꯨꯝꯅꯒꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯅꯤꯜ ꯑꯣꯟꯁꯤꯜꯂꯒ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯍꯥꯠꯄ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯨꯝꯅꯇꯒꯤ ꯁ꯭ꯔꯤꯅꯤꯙꯤꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤ ꯁ꯭ꯔꯤꯅꯤꯙꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯥꯟꯙꯤꯁꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯖꯤꯕꯟꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯅꯤꯜꯁꯨ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯃꯨꯠꯊꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯒꯥꯟꯙꯤꯕꯨ ꯈꯥꯝꯇꯣꯛꯏ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯅ ꯃꯍꯥꯛꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯏꯆꯝ ꯆꯝꯕ ꯁꯥꯗꯨꯅ ꯑꯪꯀꯜ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯨꯅꯤꯜ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯐꯥꯒꯤ ꯐꯔꯥꯡꯅ ꯇꯧꯔꯤꯁꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯔꯣꯏ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯁꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯨꯝꯕꯅ ꯉꯥꯡꯕꯗꯣ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ
ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯣꯒ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯨꯅꯤꯜꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯃꯦꯅꯟꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤ ꯑꯍꯨꯝ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯖꯤꯕꯟ ꯑꯃꯨꯛ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯑꯉꯛꯄ ꯃꯤ ꯃꯈꯜ ꯑꯃꯅꯤ ꯅꯪꯗꯤ ꯅꯆꯥꯅꯨꯄꯤ ꯁꯤꯕꯒꯤ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪꯒꯤ ꯃꯦꯗꯜꯁꯤꯡ ꯑꯗꯨ ꯅꯪ ꯅꯥꯊꯟꯗ ꯐꯝꯂꯒ ꯇꯦꯂꯪꯀꯥ ꯄꯥꯏꯕ ꯁꯥꯟꯅꯧ ꯐꯔꯦ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯗꯨ ꯌꯥꯝ ꯋꯥꯏ ꯁꯪꯉꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯤꯕꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯅꯤꯜꯁꯨ ꯁꯥꯎꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯖꯤꯕꯟꯅ ꯃꯨꯜꯂꯗꯨꯅ ꯁꯨꯅꯤꯜꯗ ꯅꯣꯡꯃꯩ ꯃꯔꯨ 3 ꯀꯥꯞꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯥꯟꯙꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯁꯨꯅꯤꯜ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯗꯨ ꯒꯥꯟꯙꯤꯗ ꯂꯪꯁꯤꯜꯂꯗꯨꯅ ꯕꯕꯥ ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯑꯃꯁꯤꯁꯨ ꯍꯥꯠꯇꯣꯛꯂꯕꯅꯤ ꯃꯊꯪꯗ ꯀꯅꯥ ꯍꯥꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯥꯟꯙꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯜꯌꯥꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯀꯜꯌꯥꯟꯁꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯇꯞ ꯇꯥꯅ ꯐꯨꯊꯠꯇꯨꯅ ꯈꯣꯡꯕꯥꯡꯅ ꯀꯥꯎꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯦꯅꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯦꯅꯟꯅ ꯃꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯖꯤꯕꯟꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯅꯝꯃꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯈꯔ ꯇꯧꯊꯣꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯤꯕꯟꯕꯨ ꯒꯥꯟꯙꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯝꯕꯤꯗ ꯃꯈꯣꯏꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥ ꯃꯦꯅꯟ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯖꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯗꯨꯗ ꯖꯤꯕꯟꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨ ꯀꯩꯗꯧꯔꯁꯦꯕ ꯃꯗꯨꯗ ꯒꯥꯟꯙꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯔꯥꯜ ꯀꯔꯤ ꯂꯩ ꯃꯍꯥꯛꯄꯨ ꯀꯩꯒꯤꯗꯃꯛꯇ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯤꯕꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨꯗꯤ ꯀꯔꯤ ꯃꯔꯥꯜ ꯂꯩ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯥꯟꯙꯤꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯅꯈꯣꯏ ꯐꯦꯃꯤꯂꯤꯗꯨ ꯑꯩ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯒꯥꯟꯙꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯥꯟꯙꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯨꯗꯠꯈꯤ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯤꯕꯟꯅ ꯒꯥꯟꯙꯤꯕꯨ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯦꯅꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯦꯅꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯎꯅꯤꯡꯕꯒꯤꯗꯃꯛꯇ ꯉꯥꯏꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯃꯁꯤꯗꯕꯨ ꯎꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯧꯅ ꯌꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯥꯟꯙꯤꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯕꯟ ꯑꯁꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯁꯨ ꯈꯪꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯅꯟꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯒꯥꯟꯙꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯪꯈꯤ ꯒꯥꯟꯙꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯈꯨꯗꯨꯝ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯒꯥꯟꯙꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯤꯕꯟꯅ IPLꯒꯤ ꯃꯦꯆ ꯑꯃꯗ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯒꯤ ꯃꯩ ꯊꯥꯜꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯦꯆ ꯑꯁꯤ ꯆꯩꯅꯥ ꯁꯨꯄꯔ ꯀꯤꯡꯒ ꯃꯨꯝꯕꯥꯏꯒ ꯁꯥꯟꯅꯒꯗꯕ ꯃꯦꯆꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯕꯣꯝ ꯄꯣꯈꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯕꯣꯝ ꯑꯗꯨ ꯃꯈꯣꯏꯅ ꯐꯤꯠ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯄꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯗ꯭ꯔꯦꯅꯦꯖꯀꯤ ꯁꯤꯁꯇꯦꯝ ꯑꯗꯨꯗ ꯂꯣꯟꯅ ꯄꯨꯔꯛꯇꯨꯅ ꯒꯥꯔꯤ ꯑꯃꯅ ꯗ꯭ꯔꯦꯟ ꯍꯥꯡꯗꯣꯛꯐꯝ ꯑꯗꯨꯗ ꯈꯥꯝꯖꯤꯜꯂꯗꯨꯅ ꯕꯣꯝ ꯑꯗꯨ ꯂꯧꯊꯣꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩꯁꯤꯡꯁꯨ ꯂꯧꯊꯣꯛꯈꯤ ꯒꯦꯝ ꯑꯁꯤ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ 90,000 ꯌꯦꯡꯕ ꯂꯥꯛꯏ ꯃꯤ 90,000 ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯕꯗꯅꯥꯝ ꯇꯧꯕ ꯑꯁꯤꯅ ꯒꯥꯟꯙꯤꯗ ꯕꯗꯅꯥꯝ ꯇꯧꯕ ꯄꯥꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯒꯥꯟꯙꯤꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗꯁꯨ ꯎꯍꯜꯂꯝꯃꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯦꯅꯟ ꯑꯁꯤ ꯇ꯭ꯔꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯒꯥꯟꯙꯤꯗꯁꯨ ꯑꯗꯨꯒꯨꯝꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯥꯛꯄ ꯐꯥꯎꯕ ꯌꯥꯈꯤꯗꯕ ꯑꯗꯨꯒꯨꯝꯅ ꯒꯥꯟꯙꯤꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄ ꯄꯥꯝꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀꯣꯏꯂꯣꯟ ꯂꯣꯜꯍꯟꯕ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯒꯥꯟꯙꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯐꯥꯗꯔ ꯑꯣꯐ ꯗ ꯅꯦꯁꯟ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯚꯤꯂꯟ ꯑꯣꯐ ꯗ ꯅꯦꯁꯟ ꯑꯣꯏꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯥꯟꯙꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯈꯨꯝꯃꯨ ꯃꯗꯨ ꯅꯠꯇꯅ ꯅꯪꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤ 90,000 ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯣ ꯃꯁꯤ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯦꯅꯟꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯤꯡꯕ ꯉꯝꯃꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯖꯤꯕꯟ ꯀꯧꯗ꯭ꯔꯦ ꯁꯟꯖꯦ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯟꯖꯦꯕꯨ ꯑꯩꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯩꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯛꯇꯪ ꯄꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯂꯃꯟ ꯑꯁꯤ ꯀꯔꯝꯅ ꯈꯨꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯗꯨꯅ ꯑꯅꯧꯕ ꯏꯇꯤꯍꯥꯁ ꯑꯃ ꯏꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
asum toduna menan haiduna mahana habidi gandhina kauduna lei tawdabu menan adu mafam maduragi nokla duna harauna sakhi maduragi di huina mu ngai khomi haiduna hare wahiru ta matamda menan sungla duna yengthore madagi di gandhina hare nangna mafam asida aibu porokliba amasung nangna siliba plan singasi ai kham moidaba manbra mafam asida ai lagli pase aina phangi yauna phalibani karigumba aina nangu phaduna interrogation tawba matamda amasung jiban bu interrogation tawba matamda amata hayu yaro habse khangi maramaduna asum tawduna aina drama ama sanraduna nangi na chindagi aseng basi khangba pamkhibani mamangtagi matamda aina jiban gi mamanabagi magi kadru changba matamda na koi bom pokai ngani habsidi khangi kadare pokai ngadabno karana pokai ngadabno habsi khangde maramaduna aseng badu khangna bidamta aina masigi drama si sanakhibani nangna lebaning basa aduna ngasadi ngani pasinga taningde nangdi paishagi damakta lebapu yongthokpa ngamba terrorist ka khusamnaba misakni mafam asina laklebase ai chamchamna lakpa manbra haiduna mahana huchen khongduna maki team singa do koption ke amasung maki team singa duna mafam adura leriba menan gi mi singa do bonoi khathatuna hatke asum tawduna menan bu gandhi na phake madurgi gandhi nare gandhi habisidi father of the nation wanya adumak legini haiduna mahana mafam adudagi stadium tamna chatke somna kandana stadium dudra leriba mi singa do gi phone network singa do jiban jamara ma thamladuna amati hankide mafam adura jiban gi ma habidi anugi mabung adusu mafam adura catering gi asatha puduna lai amasung Mr. Raghavan hariba chief security officer Champak Stadium Chennai gi misakadugi mahaki imung manungi mising adubu jiban na kidnap tawduna mangonda jiban gi apam sing adu mangonda loina tawhanke haibidi stadium adu thong loina lonchilhanke stadium thong lonbagi maramdi mahana mafam asida security reason gi damakta thong loribani haiduna lauthoke madigi security room aduda jiban gi mising thajalaktura mafam adu leriba security sing adu nomoina loina kapthatuna halanke mafam adura leriba jiban gi ma amudusu mafam adura tumina lotun leike somna kandana sinnamadana koina uba fangiba si kalyana menan thibalai asum mahana menan thibala pamatam aduda mafam aduda sunil lerami sunil amasung kalyan makoini mayona ki madigi sunil harake srinidhi se angang uri matamdagi nangi tapakta saukhiba ngani karigi damutna nana mahapo hali bisi haiduna hangi madura kalyana idi karimta khangde nana ngali dubu karino haiduna hare kalyana sunil bu uruba matamda yamna ngai maramdi mamangthaki matamda jiban manguna nongena kaptun hatkibani adubu nongmai adudi sasinaba nongmai oiduna lerami maramdi mamangthakta makoina tawkiba singasi wafam singasi sunil loina khangmani haibadi madigi sunilna mamangthakta gandhina mangonda haikhiba wasinga du mangonda loina lithore madudi mamangthaki matamda makoi hungari tongduna lakpa matamda harbarda mi khara phaduna lakle habado abdul phaduna lakle habado gandhida khata haibadi adubu mahana wari sanaba matamda harbarda leriba mising adu thadok haiba matamda matau karamna abdurgi maming asi khangduna mahana haikibano abdurga mahaka mari soidana lenaramgani khaladuna srinidhi gi sibagi hakchang adubu post matam anirak tawhanke anirak tawbu matamda ahanbadadi magtalenmani adubu siba matamdadi sor phunbadagi sibani haiduna mahana khangmangamke masina daliba si jibanna srinidhi gi leba masi direct talakpadagi mafam adura mahana hana changladuna srinidhi bo hana hatladuna tholakpani matau sumna kalyan amusung sunil makoini yamna kana phunare asum phunarappadagidi ahamadadi kalyana lakcharami tawbadabu mapa adu machana pigi laman khumlibanina kalyan bu taptana puthakaraga mahana kalyan bu nomoina namduna leiki amusung mahana kalyan bu nomoina kapkhibra kaptabra haibasimadi akoina movie sida uba fangdre adu hati halamgadabadi male matau sumna security head adugi office aduda jiban sum mafam adura laktuna nangi mung manum kamdauri haiduna hangi tasena haiba mutanda mahana kidnap tawribanina nataydi saram maruini haiduna hare madigi jibangi mising aduna stadium aduda mafam khudingi bom loina plan tawki bom adugi detonator adu magi mina mangona kusinnaraduna jibana bom adu activate tawki matau sumna mafam adura hali bagge sing adu loina lonsingkituna babu sing adu changpa yadabadagi irang thoba phawba yawki madigi jibana magi mising adura haribasi yethangba side asida bom ase hana pokhai hangadabni aduga oi thangbaromda lakadabni miya marakta tilaga khoisu mafam asire nathokutuna chingkigadabni akoina sarkar demand takhiba paisa adu pirak taragadi fare pirak taragasu gandhina paisa sing adu pudu chakre aduga stadium ase pokhai halame karigumba pirak tragana gandhina paisa pirak tabaidamakta pokhai halambani haiduna hairak loire haiduna hare madurigi makoina wari sanariba set aduda karigumba bomsu pokhai draba paisa ju pirak draba adu itaragadi kari toguni haiduna hare wahiruta matanda mafam adura leriba mising adu ngakhi nang kananu haiduna hare madurigi somna yengthoro haiduna mahana yengthorokpa matamdadi maki mamang thangba building aduda
ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯦꯅꯟ ꯑꯗꯨ ꯒꯥꯟꯙꯤꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯅ ꯁꯦꯠꯇ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯕꯕꯥ ꯅꯪꯗꯤ ꯑꯗꯨ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥ ꯉꯥꯡꯉꯨ, ꯁꯥꯎꯟ ꯇꯥꯗꯦ, ꯅꯪꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯦ, ꯁꯦꯠꯇ ꯄꯥꯏꯈꯠꯂ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯕꯕꯥ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯅꯄꯥꯅꯣ, ꯑꯩꯔ ꯃꯥꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯪ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯅ ꯃꯦꯅꯟꯒꯤ ꯃꯀꯣꯛꯇ ꯈꯣꯡꯄꯥꯛꯅ ꯊꯥꯖꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯈꯨꯠ ꯊꯥꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯗꯣꯔꯤꯒꯦ ꯅꯪꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯒꯥꯟꯙꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯒꯥꯟꯙꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩ ꯑꯁꯤ ꯅꯪꯒꯤ ꯅꯄꯥ ꯑꯁꯦꯡꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯛꯄꯗ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯏꯆꯝ ꯆꯝꯅ ꯕꯣꯝ ꯑꯁꯤ ꯗꯤꯐ꯭ꯌꯨꯁ ꯇꯧꯔꯝꯃꯨ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯒꯥꯟꯙꯤꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯒꯥꯟꯙꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯒꯥꯟꯙꯤꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯗꯦꯇꯣꯅꯦꯇꯔ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯥꯟꯙꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯦꯅꯟꯗ ꯐꯨꯔꯗꯨꯅ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯝꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯤꯕꯟꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯃꯄꯥ ꯑꯗꯨ ꯒꯥꯟꯙꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯦꯅꯟꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯒꯅꯨ, ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯎ, ꯑꯩꯒꯤꯗꯃꯛꯇ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯤꯕꯟꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯦꯅꯟꯅ ꯃꯉꯣꯟꯗ ꯁꯟꯖꯦ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯁꯟꯖꯦ ꯍꯥꯏꯅ ꯀꯧꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯖꯤꯕꯟꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯖꯤꯕꯟꯅ ꯑꯩ ꯑꯁꯤ ꯁꯟꯖꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯤꯕꯟꯗꯤ ꯃꯩ ꯍꯧꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯩꯅ ꯀꯩ ꯇꯧꯕ ꯉꯝꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯒꯥꯟꯙꯤꯅꯁꯨ ꯃꯦꯅꯟꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ꯫ ꯅꯪꯅ ꯑꯗꯣꯝꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯣꯝꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯪꯅ ꯑꯩꯒꯤꯁꯤ ꯌꯥꯝꯅ ꯀꯤꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯦꯇꯣꯅꯦꯇꯔ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯟꯙꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯊꯤꯔꯤꯕꯗꯨ ꯀꯩꯅꯣ, ꯅꯪꯒꯤ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯃꯥꯝꯃꯅ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯅ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯁꯨ ꯁ꯭ꯇꯦꯗꯤꯌꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯁ꯭ꯇꯦꯗꯤꯌꯝꯗ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯣꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯦꯅꯟꯅ ꯒꯥꯟꯙꯤꯕꯨ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯁꯨ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯍꯤꯔꯣ ꯁꯤꯕꯥ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯨꯚꯤ ꯑꯁꯤꯗ ꯀꯦꯃꯤꯑꯣ ꯑꯣꯏꯅ ꯌꯥꯎꯕꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯒꯥꯟꯙꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯦꯟꯅꯤ ꯈꯜꯂꯗꯨꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯁꯦꯜꯐꯤ ꯑꯣꯏꯅ ꯀꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯑꯆꯧꯕ ꯑꯃꯅꯤ, ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯤ, ꯕꯣꯝ ꯄꯣꯈꯥꯏꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯥꯗꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯩ ꯑꯁꯤ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯁ ꯁ꯭ꯀ꯭ꯋꯥꯗꯀꯤ ꯃꯦꯝꯕꯔ ꯑꯃꯅꯤ, ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯌꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩꯁꯤ ꯑꯣꯜꯂꯨ, ꯀꯥꯞꯇꯤ ꯀꯥꯞꯄꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯁꯤꯕꯥꯁꯨ ꯐꯔꯦ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯦ, ꯃꯔꯝ ꯑꯗꯨꯅ ꯆꯠꯄꯤꯔꯨꯔꯣ, ꯑꯩ ꯃꯍꯥꯛꯄꯨ ꯁꯦꯟꯅꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯟꯙꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯥꯏꯗꯨ ꯊꯦꯡꯅꯩ꯫ ꯗꯦꯇꯣꯅꯦꯇꯔꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯖꯤꯕꯤꯇꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤꯔꯛꯇ ꯂꯣꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯖꯤꯕꯤꯇꯥ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯖꯤꯕꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ, ꯀꯤꯁꯨ ꯀꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯥꯝ ꯑꯗꯨꯅ ꯅꯈꯣꯏ ꯅꯄꯥ ꯈꯪꯕ ꯈꯪꯗꯕ ꯈꯪꯗꯦ, ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯅꯄꯥꯗ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯖꯤꯕꯤꯇꯥꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯖꯤꯕꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯗꯨꯅ ꯖꯤꯕꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯟꯊꯍꯜꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯖꯤꯕꯤꯇꯥ ꯊꯤꯕ ꯆꯦꯟꯊꯣꯔꯛꯏ꯫ ꯖꯤꯕꯤꯇꯥꯁꯨ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯤꯕꯟꯒꯤ ꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯗꯨꯅ ꯃꯍꯥꯛꯅ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯠꯇ ꯄꯥꯎ ꯄꯤꯔꯛꯏ꯫ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯖꯤꯕꯤꯇꯥꯅ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯖꯤꯕꯟꯁꯨ ꯖꯤꯕꯤꯇꯥ ꯊꯤꯕ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯤꯕꯤꯇꯥꯅ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯖꯤꯕꯟꯅ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯥꯟꯙꯤꯅꯁꯨ ꯖꯤꯕꯤꯇꯥ ꯆꯦꯟꯈꯤꯕꯗꯨ ꯎꯏ꯫ ꯃꯗꯨꯒꯤ ꯖꯤꯕꯟ ꯑꯃꯁꯨꯡ ꯒꯥꯟꯙꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯔꯗꯨꯅ ꯖꯤꯕꯟꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯗꯥꯟꯁ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯖꯤꯕꯤꯇꯥꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫ ꯖꯤꯕꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯥꯟꯙꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯏꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯏ꯫ ꯖꯤꯕꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯒꯥꯟꯙꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯦꯆ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯦꯟꯗ꯭ꯔ ꯁꯤꯡ ꯙꯣꯅꯤꯁꯨ ꯒꯦꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯐꯤꯜꯗ ꯊꯣꯛꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯁꯨꯝ ꯖꯤꯕꯤꯇꯥꯕꯨ ꯖꯤꯕꯟꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯖꯤꯕꯤꯇꯥꯕꯨ ꯐꯥꯈꯤ꯫ ꯃꯍꯥꯛꯅ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯃꯨꯟꯒꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯥꯟꯙꯤꯁꯨ ꯒꯥꯔꯤ ꯑꯗꯨ ꯖꯤꯡꯒ ꯃꯊꯛꯇꯒꯤ ꯊꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨꯅ ꯖꯤꯕꯟꯕꯨ ꯊꯣꯝꯇꯠꯇꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯒꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯤꯕꯟꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯍꯧꯏ꯫
ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯝꯗꯧꯔꯤ ꯀꯃꯥꯏ ꯇꯧꯔꯤ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯤꯡꯉꯤ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯤꯕꯟ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯖꯤꯕꯟꯅ ꯃꯄꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯤꯕꯟ ꯑꯃꯁꯨꯡ ꯒꯥꯟꯙꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈꯤ ꯃꯄꯥ ꯃꯆꯥ ꯐꯨꯅꯈꯤ ꯑꯁꯨꯝ ꯐꯨꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯩ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯒꯥꯟꯙꯤꯅ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯥꯏꯞ ꯑꯗꯨꯅ ꯖꯤꯕꯤꯇꯥꯕꯨ ꯍꯥꯠꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯟꯙꯤꯅꯗꯤ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯖꯤꯕꯤꯇꯥ ꯑꯁꯤ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯒꯥꯟꯙꯤꯅꯗꯤ ꯅꯪꯅ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯪꯒꯤ ꯍꯦꯛ ꯅꯆꯟꯅꯨꯄꯤ ꯅꯪꯒꯤ ꯏꯅꯤ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯒꯥꯟꯙꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯖꯤꯕꯟꯅ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯪ ꯑꯁꯤ ꯀꯅꯥꯒꯤ ꯐꯦꯟꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯉꯛꯂꯗꯨꯅ ꯊꯂꯥꯄꯇꯤꯒꯤ ꯐꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯂꯥꯄꯇꯤ ꯍꯥꯏꯔꯤꯕꯁꯤ ꯕꯤꯖꯦ ꯊꯂꯥꯄꯇꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯖꯦ ꯊꯂꯥꯄꯇꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯀꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯔꯝꯅ ꯃꯍꯥꯛ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯧꯏ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯖꯤꯕꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯅ ꯊꯣꯝꯇꯠꯈꯤ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯗꯨ ꯅꯥꯟꯊꯣꯔꯛꯈꯤ ꯃꯆꯟꯅꯨꯄꯤꯅ ꯍꯦꯛ ꯅꯥꯟꯊꯣꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯒꯥꯟꯙꯤꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯖꯤꯕꯟꯒꯤ ꯃꯔꯥꯏꯕꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯕꯤꯜꯗꯤꯡꯗꯒꯤ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ MS ꯙꯣꯅꯤꯅ ꯃꯦꯆ ꯑꯁꯤ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯏ ꯃꯁꯤꯗ ꯒꯣꯠ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯄꯅꯤ ꯒ꯭ꯔꯦꯇꯦꯁ ꯑꯣꯐ ꯑꯣꯜ ꯇꯥꯏꯝ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕ ꯑꯁꯤ ꯒꯥꯟꯙꯤꯕꯨꯁꯨ ꯒꯣꯠꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯁꯟꯖꯦꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯥꯟꯙꯤꯒꯤ ꯐꯣꯇꯣꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯖꯤꯕꯟ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯍꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯦꯕ ꯑꯃ ꯎꯕ ꯐꯪꯏ ꯂꯦꯕ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀ꯭ꯂꯣꯅꯤꯡ ꯇꯧꯔꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀ꯭ꯂꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯁꯃꯥ ꯁꯨꯠ ꯁꯦꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯤꯕꯟ ꯑꯁꯦꯡꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤ ꯂꯣꯏꯗ꯭ꯔꯤ ꯋꯥꯔꯤꯁꯤ ꯑꯩꯅ ꯂꯣꯏꯅꯤꯡꯕ ꯃꯇꯝꯗ ꯂꯣꯏꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯤꯕꯟꯅ ꯍꯥꯏꯔꯛꯇꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯝꯒꯦ ꯊꯥꯒꯠꯆꯔꯤ